mayangbu taramna uksabaga loinana panthoi mangangna ikoknona khurumjari ngasi su mahausagu mayanggidamakta nungairaba phungawari ama amu buduna lakjari wari asibu thabirakpana jengmitei mathai thaina matam amagi warini laibak amagi jingi khul amada sampubi leikol haina khangnaba mafam amada sampubi leisabi mata mangagi saktam saduna thamli saktam aduba yengba lakpa mising ngasisu masing hantadri aduga sampubi mata manga adugi wari tabada mamitagi mapi tadaba miyoi amata yaudri ngasisu arapa leibak kayadagi lakpa miyoi singi marakta yamna luna dinajaba leisabi moi tare sampubi gi leikon yengba laklami leisabi amana kaino ngasi se sampubi leikon se thonglon bro mi kanamata udribasibo hoine mi kanamata udi nongthi mangbasida mi kanamata laknadribajalo yam taleda sidi lapna laklaga yengba phangdana aikoi bamu hallabadi ada ahal nupa amadi leiba mali mangoda hanglusiro kadai hoine asibo sampubi leikon senaba ahal oirabajalo oiramlabadi hainaraga changba yabra yengsi hoi lao hainaraga yengsi ipu ipu haune kai haigini noibo ipu ngasi se sampubi leikon yengba mi kanamata laktribasibu karigino ipu o ngasi gi numisidi mi kanamata laoi sampubi leikon se thonglonba numit oibanina as kamaina tawni sidi kaigino ipu ngasi se thonglolibadi ngasi siro ngasi se sampubi mata manga duna thawai thakiba numituni aduna chayol khudengi ngasi gi numise sampubi leikon se thong adum loli susa leisabi moi tare to mathayam nungaitana tomin na moi masan yengna duna leikre kaido rabagi ni susa noina tumin napi nara chena leirabade ipu kaishu daudi ekhoi halasira ngai khone susa sida laungne natte noi busida amuta laktibro laktri ipu ngasi la isuna ahan bane aduga ekhoi ngasi se thonglole haibasu khangde ipu oh onthokna nungai ti dei su singsa noi bu kari lamdai no ne ipu ekhoi arapa lamdai ne aduga ekhoi tare se khul amamam dagi yamduna tinajaba ita ngaktane ngasi de yamgi mina phurabasu sampubi leikon se yenglurasi haina ekhoi tare hangnaraga lakpani aduga de thonglamba numit oiramle ipu isu tare se uraga sampubi mata manga do ngasi di mita sang na ubagam tawi lawla mi atai gi thonglonba numit oirabasu noi taret kidi ipuna thong hanglage lawla sampubi leikon ase yengjaru law asembore ipu law ita nusi kreda onthokna ado ipu sampubi mata manga gi wari di aikhoida kanana libini ipuna ligadro noibo sampubi mata manga gi wari taningrane yamna taningi ipu ado isusha mata manga gi wari do maminga iduna mayek sengna di leibani madu oina parodana ipu pabudi tale ipuna oina libiyo ihe ipu di ngasidi wari liba ngamlaroine adubune noi tare ne laikon se hana yengluro yengba loibagane ipuna noigi wari libinaba nupi manga thalaklage ipu dagi moi manga na hena wari liba haibani khangba henbani ko asengbaro ipu se yamna phai laoida sa laikon se hana yenglurasi kaya da nushirabanu ne moi tare shibo leisabi moi tare tuna sampubi mata manga gi saduna thamliba saktamdo mitkuptana yengjai aduga leikon do pena harauna yengjarami yengba loyaduna sampubi mata manga gi asaba saktamdo amuk yenglami saktamdo yenglingai khanghaudana leisabi masak mataw yamna phajabi moi manga tholaklami aduga maithongdo momon noktuna itasa noibo sampubi mata manga sigi wari tararoidro tadoini ije
ꯏꯆꯦ ꯃꯉꯥꯅꯔꯣ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯁꯦ? ꯍꯣꯏ, ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯋꯥꯔꯤ ꯂꯤꯗꯣꯏꯁꯦ꯫ ꯅꯣꯏꯅ ꯑꯍꯥꯟꯕꯅꯤ, ꯑꯩꯈꯣꯏ ꯏꯇꯥ ꯃꯉꯥꯅ ꯅꯣꯏꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯗꯣꯏꯁꯦ꯫ ꯑꯗꯨꯗꯤ ꯂꯤꯕꯤꯔꯣ ꯏꯆꯦ, ꯉꯁꯤꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯨꯔꯕꯁꯨ ꯁꯝꯄꯨꯕꯤ ꯃꯇꯥ ꯃꯉꯥꯒꯤ ꯋꯥꯔꯤꯗꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯇꯥꯔꯗꯕꯅꯤ ꯏꯆꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯇꯥꯔꯣꯀꯣ꯫ ꯂꯩꯁꯥꯕꯤ ꯃꯇꯥ ꯃꯉꯥꯗꯨꯅ ꯂꯩꯁꯥꯕꯤ ꯃꯣꯏ ꯇꯔꯦꯠꯇ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯝꯄꯨꯕꯤ ꯂꯩꯀꯣꯜ ꯍꯥꯏꯅꯔꯤꯕ ꯆꯥꯎꯔꯕ ꯃꯐꯝ ꯑꯁꯤ ꯃꯣꯏ ꯃꯇꯥ ꯃꯉꯥꯒꯤ ꯏꯪꯈꯣꯜ ꯑꯣꯏꯔꯝꯃꯤꯗꯣ꯫ ꯃꯣꯏ ꯃꯉꯥꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕꯤ ꯁꯝꯄꯨꯕꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯤꯡꯅ ꯊꯥꯕꯜ, ꯑꯅꯤꯁꯨꯕꯤꯁꯤꯅ ꯃꯥꯂꯦꯝꯂꯩꯃ, ꯑꯍꯨꯝꯁꯨꯕꯤꯁꯤꯅ ꯅꯤꯡꯊꯤꯂꯩ, ꯃꯔꯤꯁꯨꯕꯤꯁꯤꯅ ꯅꯤꯡꯉꯣꯜ, ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯉꯥꯁꯨꯕꯤ ꯑꯁꯤꯒꯤ ꯃꯤꯡꯅ ꯊꯋꯥꯏꯂꯦꯟꯕꯤ ꯀꯧꯏ꯫ ꯃꯣꯏ ꯃꯉꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯂꯣꯏꯅ ꯐꯖꯕꯇ ꯅꯠꯇꯅ ꯂꯨꯅ ꯇꯤꯟꯅꯕꯗ ꯃꯃꯤꯡꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯣꯏ ꯃꯇꯥ ꯃꯉꯥ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯕ, ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯕ ꯑꯣꯏꯕꯅ ꯃꯣꯏ ꯃꯉꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯃꯁꯤꯒꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯗꯨꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯍꯧꯈꯤ꯫ ꯋꯥꯔꯤ ꯃꯈꯥꯗꯤ ꯏꯆꯦ? ꯋꯥꯔꯤ ꯃꯈꯥꯔꯣ? ꯂꯤꯔꯒꯦ ꯇꯥꯔꯣꯀꯣ꯫ ꯃꯇꯥ ꯃꯉꯥꯒꯤ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ ꯊꯥꯕꯜꯅ꯫ ꯏꯇꯥ ꯃꯔꯤ, ꯁꯣꯝꯗ ꯂꯥꯛꯑꯣ, ꯇꯨ ꯑꯩꯈꯣꯏꯅ ꯊꯥꯕ ꯊꯥꯕꯤꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯍꯥꯏꯕ꯫ ꯅꯤꯡꯒꯣꯟꯅ, ꯊꯥꯕꯤꯗ ꯅꯠꯇꯦ ꯅꯪꯕꯣ, ꯑꯇꯩꯁꯤꯡꯁꯨ ꯂꯣꯏꯅ ꯐꯖꯅ ꯄꯥꯜꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ, ꯍꯦꯛ ꯇꯧꯕꯒ ꯄꯥꯝꯃꯨꯔꯦꯗꯨꯅꯤ꯫ ꯃꯇꯥ ꯑꯇꯩꯗꯨꯅ, ꯄꯥꯝꯃꯨꯔꯗꯤ ꯍꯦꯛꯇ ꯇꯥꯕ, ꯍꯦꯛꯇ꯭ꯔꯕꯗꯤ ꯌꯣꯟꯗꯕ ꯇꯥꯕ, ꯌꯣꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯔ ꯇꯥꯕ, ꯂꯥꯏꯔꯔꯕꯗꯤ ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯁꯛꯁꯦ ꯍꯤꯡꯆꯥꯕꯤ ꯂꯣꯏ ꯃꯥꯟ ꯇꯥꯕ, ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯕꯗꯤ ꯀꯩꯗꯧꯅꯤ? ꯑꯃꯗꯨꯅ, ꯑꯉꯥꯡꯅ ꯑꯩꯈꯣꯏ ꯎꯕꯗ ꯀꯞ ꯇꯥꯕ꯫ ꯃꯣꯏ ꯃꯉꯥ ꯄꯨꯟꯅ ꯍꯧꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯃꯣꯏ ꯃꯉꯥꯒꯤ ꯁꯝꯁꯤꯡꯗꯣ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯄꯤꯛ ꯊꯟꯅ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ, ꯃꯣꯏ ꯃꯉꯥ ꯂꯥꯛꯑꯦꯍꯦ, ꯉꯁꯤꯗꯤ ꯑꯩꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯅꯤꯌꯦ, ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ꯫ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯩꯒ ꯑꯃꯨꯛ ꯐꯪꯅ ꯂꯩꯔꯝꯅꯤꯀꯣ꯫ ꯑꯩꯒꯤꯗꯤ ꯅꯤꯡꯊꯤꯂꯩꯁꯤꯅꯦ, ꯑꯗꯣ ꯄꯥꯝꯕꯩꯗꯤ ꯃꯣꯏ ꯃꯉꯥꯃꯨꯛ ꯂꯣꯏ ꯄꯥꯝꯃꯤꯗ, ꯅꯣꯏꯒꯤ ꯈꯜꯂꯒ ꯑꯩꯅ ꯀꯠꯊꯣꯛꯄꯤꯕꯩ ꯋꯥꯅꯤ꯫ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯩꯅ ꯃꯉꯥꯃꯛ ꯂꯣꯏ ꯂꯧꯕꯗꯣ ꯐꯖꯗꯦꯅ꯫ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯃꯁꯦ ꯍꯥꯟꯅ ꯌꯥꯔꯛꯄ ꯂꯥꯏ ꯈꯨꯔꯨꯝꯃꯨ꯫ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯅꯨꯄꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯄꯣꯛꯇ꯭ꯔꯤꯌꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯔꯥꯅꯤꯒꯨꯝꯅ ꯂꯩꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯔꯥꯅꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯎꯕꯤꯗꯨꯔꯣ? ꯅꯣꯏꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥ? ꯅꯠꯇꯦ, ꯎꯁꯤꯠꯇ꯭ꯔꯤꯔꯕ? ꯅꯪꯅ ꯁꯥꯎꯔꯤꯉꯩꯗ ꯅꯤꯡꯊꯤꯂꯩꯁꯦ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦꯍꯦ꯫ ꯍꯥ? ꯅꯤꯡꯊꯤꯂꯩ ꯉꯥꯏꯈꯣ, ꯅꯤꯡꯊꯤꯂꯩ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯔꯒ꯫ ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏ ꯃꯉꯥꯗꯒꯤ ꯑꯃ ꯍꯦꯛꯇ ꯉꯥꯏꯈꯣ꯫ ꯈꯨꯔꯥ, ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯄꯥꯝꯕ ꯍꯥꯏꯌꯣ꯫ ꯃꯥꯏꯔꯦꯜ ꯌꯥꯎꯔꯤ, ꯊꯕꯤ, ꯈꯣꯡꯗ꯭ꯔꯨꯝ, ꯍꯋꯥꯏ ꯑꯁꯥꯡꯕꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯕꯨ ꯍꯦꯟꯖꯥꯡ ꯂꯩꯄ ꯂꯥꯛꯄꯗꯣ ꯃꯉꯥꯏꯔꯦꯅꯦ, ꯑꯗꯨꯒ ꯈꯨꯔꯥ ꯀꯥꯏꯅꯒꯗꯤ ꯀꯧꯔꯛꯀꯅꯨ꯫ ꯏꯕꯨꯡ ꯀꯧꯒꯦꯔꯥ, ꯃꯤꯡ ꯑꯣꯏꯅ ꯀꯧꯒꯦꯔꯥ ꯑꯃ ꯀꯧ, ꯈꯨꯔꯥꯗꯤ ꯀꯧꯔꯛꯀꯅꯨ꯫ ꯈꯨꯔꯥꯗꯤ ꯆꯍꯤ ꯌꯥꯝꯂꯝꯃꯅꯤꯌꯦ, ꯑꯩꯈꯣꯏ ꯃꯉꯥꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦ꯫ ꯂꯤꯗꯦ, ꯑꯩꯁꯨ ꯑꯉꯥꯡꯅꯦ, ꯁꯛ ꯈꯔ ꯊꯤꯕꯁꯤꯗ ꯑꯍꯜ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯆꯍꯤꯗꯤ 25ꯃꯨꯛꯇ ꯉꯥꯏꯔꯤꯗ꯫ ꯅꯨꯄꯥ ꯑꯇꯩꯗꯨꯅ, ꯇꯧꯁꯤꯟꯅꯩꯅꯤ ꯃꯥꯏꯁꯦ, ꯆꯍꯤ 40 ꯁꯨꯔꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ 50 ꯁꯨꯔꯕꯣꯏ ꯈꯜꯂꯨꯔꯒ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯃꯇ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ, ꯊꯥꯡ ꯄꯥꯏꯔꯒ ꯑꯎ ꯈꯨꯗꯤꯡꯒꯤ ꯌꯥꯅꯒꯗꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯊꯥꯕꯜꯅ, ꯑꯩꯈꯣꯏꯗꯩ ꯍꯦꯟꯖꯥꯡ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯈꯨꯔꯥ, ꯂꯥꯛꯑꯣꯍꯦ ꯊꯦꯡꯉꯦ꯫ ꯉꯥꯏꯈꯣ, ꯈꯨꯔꯥ ꯀꯧꯒꯦꯁꯨ ꯀꯧꯔꯣ, ꯑꯗꯣ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯒꯦꯗꯅ꯫ ꯀꯔꯤ ꯋꯥꯅꯣ? ꯀꯅꯥꯗꯅꯣ ꯍꯥꯏꯗꯣꯏꯗꯣ? ꯁꯦꯟ ꯄꯨꯒꯦ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯏꯗꯦ꯫ ꯃꯇꯥ ꯃꯔꯤ ꯑꯗꯨꯅ, ꯍꯥꯏꯗꯤ ꯍꯥꯏꯔꯛꯇꯧꯕꯒ ꯃꯥꯜꯂꯤ, ꯊꯦꯡꯉꯦ, ꯁꯠ ꯍꯥꯏꯔꯣ꯫ ꯑꯩꯁꯦ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯅꯤꯀꯣ, ꯁꯦꯟ ꯄꯨꯒꯦ ꯍꯥꯏꯔꯛꯀꯅꯨ ꯀꯥꯏꯅ꯫ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯋꯥꯗꯣ ꯍꯥꯏꯔꯣ, ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ꯫ ꯃꯣꯏ ꯃꯉꯥꯁꯦ ꯂꯣꯏ ꯐꯖꯩꯅꯦ, ꯀꯔꯝꯕꯗ ꯅꯨꯡꯁꯤ ꯍꯥꯏꯁꯤꯒꯦ ꯑꯩꯕꯨ ꯈꯟꯐꯝꯒ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯔꯨꯞ, ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯃꯣꯏ ꯃꯉꯥꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯍꯥꯏꯅꯤ, ꯍꯦꯛ ꯍꯥꯏꯕꯗ ꯃꯣꯏ ꯃꯉꯥꯃꯛ ꯅꯪꯉꯣꯟꯗ ꯄꯨꯗ꯭ꯔꯨꯞ ꯀꯦꯅꯤ ꯀꯥꯏꯅ ꯍꯥꯏꯗꯥꯏꯅꯦ?
ꯀꯔꯤ ꯍꯥꯏꯕ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯈꯣꯏꯁꯤꯕꯨ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤꯒ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯎꯔꯣ ꯅꯪ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯊꯋꯥꯏ ꯂꯦꯝꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯥꯀꯣꯛꯇꯨꯗ ꯃꯥꯏꯔꯦꯟꯁꯤꯅ ꯊꯣꯝꯃꯛꯀꯅꯤ ꯆꯠꯂꯣ ꯅꯁꯛꯇꯨꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯃꯅꯝꯅ ꯅꯝꯊꯤꯔꯤꯕ ꯁꯒꯣꯜ ꯃꯅꯝ ꯍꯦꯛ ꯅꯝꯂꯗꯅ ꯅꯨꯄꯤ ꯊꯤꯕ ꯊꯤꯗꯕ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯃꯔꯨꯞꯅꯤ ꯈꯟꯅ ꯂꯣꯏꯅꯔꯤꯕ ꯃꯣꯏꯗ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯃꯥꯏꯁꯦ ꯅꯨꯡꯅꯤꯅꯦ ꯁꯣꯏꯗꯅ ꯊꯣꯡꯄ ꯇꯥꯔꯦ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤꯡꯗ ꯂꯣꯏꯅ ꯆꯦꯟꯈꯤ ꯃꯇꯨꯡꯗ ꯑꯃꯅ ꯅꯨꯡ ꯄꯥꯏꯔꯒ ꯇꯥꯟꯅꯈꯤ ꯃꯗꯨ ꯎꯕꯗ ꯃꯇꯥ ꯃꯉꯥꯗꯣ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯣꯏ ꯃꯉꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯨꯗꯒꯤ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯆꯌꯣꯜ ꯑꯃꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯍꯦꯛ ꯄꯤꯖꯩ ꯅꯣꯡꯃꯗꯤ ꯃꯣꯏ ꯃꯉꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯍꯨꯔꯥꯟꯕꯁꯤꯡ ꯆꯪꯂꯝꯗꯨꯅ ꯍꯦꯟꯖꯥꯡ ꯌꯥꯝꯅ ꯍꯨꯔꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯁꯪꯅꯅꯕ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯝꯃꯤ ꯅꯤꯡꯊꯤ ꯂꯩꯅ ꯀꯤꯔꯕ ꯃꯥꯜꯂꯤꯗ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯁꯪꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦ ꯊꯥꯕꯟꯅ ꯁꯤꯗꯤ ꯌꯥꯔꯣꯏꯕꯣ ꯑꯩꯈꯣꯏ ꯃꯉꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯍꯨꯔꯥꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯑꯁꯨꯝ ꯍꯨꯔꯥꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯥꯂꯦꯝ ꯂꯩꯃꯅ ꯏꯪꯈꯣꯜ ꯑꯁꯦ ꯂꯩꯕꯩ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯅꯤꯡꯕ ꯈꯔ ꯊꯨꯡꯖꯔꯤꯅꯤ ꯏꯪꯈꯣꯜꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯍꯥꯟꯅꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯇꯥꯕ ꯅꯤꯡꯉꯣꯟꯅ ꯑꯥꯗ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯄ ꯃꯥꯜꯂꯤꯁꯦ ꯃꯇꯥ ꯃꯔꯤ ꯑꯗꯨꯅ ꯀꯔꯥꯏ ꯍꯣꯏꯅꯦ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯤꯗꯤ ꯍꯦꯟꯖꯥꯡ ꯂꯩꯕ ꯂꯥꯛꯄ ꯃꯃꯥ ꯃꯆꯥꯕꯨ ꯃꯥꯜꯂꯤꯗ ꯅꯤꯡꯉꯣꯟꯅ ꯅꯨꯄꯥꯁꯤꯗꯤ ꯃꯁꯥ ꯃꯎ ꯐꯩꯍꯦ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯝꯗꯧꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯨꯔꯛꯏꯕ ꯃꯐꯝ ꯑꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ ꯆꯨꯝꯃꯦ ꯏꯃꯥ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯑꯃꯨꯛ ꯇꯨꯝꯂꯨ ꯇꯥꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ ꯌꯥꯕꯤꯔꯛꯂꯗꯤ ꯐꯅꯤꯗ ꯏꯪꯈꯣꯜ ꯁꯦꯟꯅꯕꯒꯤ ꯃꯤ ꯑꯃ ꯄꯥꯝꯖꯩꯅ ꯍꯥꯏꯐꯦꯠ ꯇꯥꯖꯕ ꯑꯗꯣ ꯑꯃ ꯂꯥꯛꯏꯉꯩꯁꯤꯗ ꯐꯥꯎꯔꯁꯤꯍꯦ ꯍꯣꯏ ꯃꯥꯅꯦ ꯅꯪ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯉꯥꯅ ꯄꯥꯝꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯁꯦꯟꯅꯕ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯄꯥꯝꯕ ꯁꯦꯟꯁꯨ ꯄꯤꯅꯤ ꯀꯔꯤꯃꯇ ꯆꯤꯡꯅꯕꯤꯒꯅꯣ ꯑꯗꯣ ꯅꯨꯄꯤꯁꯤꯕꯨ ꯑꯩ ꯃꯃꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯋꯥꯔꯁꯨ ꯋꯥꯅ ꯎꯈꯥ ꯋꯥꯈꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯃꯣꯏ ꯃꯉꯥꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯃꯁꯛ ꯃꯇꯧꯅꯒ ꯂꯣꯏꯅ ꯐꯖꯔꯦ ꯏꯆꯥ ꯅꯨꯄꯥꯅꯒ ꯑꯃꯨꯛ ꯋꯥꯡ ꯆꯥꯎꯗꯅ ꯐꯖꯔꯦ ꯍꯌꯦꯡꯅꯦ ꯐꯠꯇꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯏꯃꯥꯅꯦ ꯃꯤꯃꯥꯡꯗ ꯆꯣꯛꯀꯅꯤ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯉꯁꯥꯏꯗꯤ ꯌꯥꯕꯤꯔꯛꯂꯗꯤ ꯐꯅꯤꯗ ꯀꯥꯏꯅ ꯂꯥꯏ ꯀꯌꯥꯝꯅ ꯈꯣꯏꯔꯝꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯌꯥꯔꯛꯂꯕ ꯀꯥꯟꯁꯤꯗ ꯆꯠꯂꯁꯦꯕꯨ ꯀꯩ ꯍꯥꯏꯅꯣ ꯏꯃꯥ ꯃꯣꯏ ꯃꯃꯥꯁꯦ ꯉꯥꯎꯖꯥꯠꯂꯣ ꯅꯠꯇꯦ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏ ꯃꯉꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯒ ꯑꯣꯏꯅ ꯎꯔꯖꯥꯠꯅꯣ ꯁꯤꯅꯤ ꯁꯣꯝꯒꯤ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯅꯨꯄꯥ ꯐꯥꯕ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯦꯍꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯏꯇꯥ ꯃꯉꯥꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣ ꯈꯨꯜ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯃꯅꯕꯨ ꯑꯩꯈꯣꯏ ꯏꯇꯥ ꯃꯉꯥꯁꯦ ꯐꯠꯇꯦꯕꯨ ꯍꯥꯏꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯏꯃꯥꯗ ꯄꯤꯊꯣꯛꯀꯦ ꯏꯆꯟ ꯃꯉꯥꯕꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯆꯍꯤ ꯀꯌꯥ ꯎꯈꯥ ꯋꯥꯈꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯆꯥꯗꯨꯅ ꯏꯃꯥ ꯏꯆꯥꯁꯦ ꯂꯩꯔꯛꯄꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏꯒ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯍꯣꯏ ꯏꯄꯥ ꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯗ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯈꯤꯕꯅꯤ ngasi ingkhol sangbagi pau tabasida imagi mafam saba amadi phangladrana khana lakchabani ai isan mangagi ingkhol sa yam seksina thamoi sengna senajage huran badi laidana tin phau butong hanjar ado ibungi imana di yadaba maline kai de yarani ima isa se kanano karino haina hangbadi laidana ming phau ba hangdana yari bu kaino nate ꯑꯩꯈꯣꯏ ꯁꯤ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯠꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯦ ꯃꯤ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯁꯦꯟꯅꯒꯦꯅ ꯂꯥꯛꯇꯕꯁꯤꯗ ꯑꯃꯕꯨ ꯂꯥꯛꯂꯕꯗꯤ ꯌꯥꯔꯦ ꯍꯦꯛꯇ ꯍꯥꯏꯔꯁꯦꯅ ꯈꯟꯅꯔꯝꯕ ꯑꯗꯨꯅꯅꯦ ꯏꯃꯥꯗꯤ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯁꯦꯡꯕꯤ ꯏꯃꯥ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ
ibunggi mingbu kari kauge aigi mingde Tomthin kauze imagina Lairin Tombi kauwe aduga ibunggi pabasu nai haribado sida porakadwera si khreda isasa afaba nupa nate yam fattaba nupani hinglingaidana yumgi karisu khandana ngawba yaba ngauksinaramle sira kandana isa Tomthingi ingkhol machet ama phawba thamlamdana sikredana yamna fattaba nupani haribasini thaban adudi imaga ibungana aikhoigi ingkhol ase sangbiduna leibiroko sangsu sanaba aikhoi mi kauragi o isan mangabu mi gamta kaubiranuda ai adum saragi waso marang kaina hauri thanga matangdi pamje aduga ai adum semlagi isa sa nabung nane adum sajasani noi mi amuk nekluraga senting nabani Tomthina thang ama laruduna uwayanduna yam haina yam thuna sanglen phajaba ama mathantana sarami madu ubada mata manga do pungangakre asuna namisidagi Tomthin mama masana mata manga gi ingkhol do senaram Tomthina su mata manga do hek pokmina ba mazangumna khanjaduna luna tawjarami aduga hojikti mata moi manga gi ingkhol do huran basang bakana matana ngamna khedre nongmadi thawai lembina ngasidi ekhoina pudoriba hinjang na pisingse yamni yami he aduna samda puba ngamloi thaban sangari amanek laga pubana phadagu male aduna pharani ai ekhoi mamagi sangari do hainaurage ado thaubiyo yar oine ningona thauna badi ibung Tomthi lairibasidi sangari do yanabada hainarojo thawai lembina yadi yani he Thawi na balai tabadugi haibani hojik badi ibung Tomthi lairamina yarani malem leimana horel ibung Tomthi na amu yaraktrabadi kamdauba thaban yarakani he ibung Tomthi na bo basal ekhoina haibada yadebra ningona imana kamai tauba dude malem leimana hoine imana kamai na tauba mathanta ingkhol sida thanamba yagadro natragana imaso kaithelda oina adum purasiro thaban purasi lao ibung Tomthinda hairasi aduga sangari do laurunaba haying yaukrabadi hinjang napi singse loina patpa yaurani mata manga tuna Tomthinda haiduna pochai mayam do sangari da haptuna kaithelda na purami aduga yolingai phimu setba sagol tongba huranba mihatba miyoi kunmukna kaithelda la changlaktuna sen munba yadragana Phusai tauba hauraklam ibung chilase ima lao selase isa sa senpham leitre phattaba singsina thajankre atei lari isa manga gi mai singdo phi singduna loina hana khumjilu isa manga gi sak singdo urabadi moi senga pamlakloi isa manga oina pamlakani aduga ne noi hanubi saraga yam kina tasalaga punna layu ayawba loina biko thawai bu hingladi kona sensidine ampok tanba yai ko isan noi iman haisado phattaba mi singaduna noi na thoi hingladine noi gina sada ayaw ba sana lupa sensingdo loina piro sasa piro ne he ahal nang na kolibado kaino sasa piro ne thangning khoksina sujalaura ha aibo sum yenglaga leradrone imagi Tomthin isa sawba yade asawo phathauko Hanubi amana iyunggi ahauba khara hektuna yonjaraga phangjaba sen khitang sibu piyo bu karigino sen pamlabadi thabak suba yadro karigi mingondagi mullaga huralaga laurino ne he masigi halsimadi masil yamna kaline masi khupoksina pak lawn thajin babo kaithel thambi singaduna ahalda phobiga nuwo ayaw ba sasat khawsid hapone noi thangsini yasilage masa mo farban ba nangdi kari yauri ayawba lokthorau thuna aigide kari si yaujade kem yaujadi sida ka dola amina sida ka dola amino nabi number la ibraba namita yela kana ne masi thadundana masi isabu phubiga nu ne noina sen yamna pamlabadi tu mangda uriba hejang napi mayam se sen piraga loina leijakro
ꯑꯗꯨꯒ ꯅꯣꯏ ꯑꯃꯨꯛ ꯁꯦꯟ ꯅꯤꯕ ꯂꯥꯛꯎ ꯑꯩꯈꯣꯏ ꯁꯦꯟ ꯍꯥꯞꯄꯛꯀꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯗꯤ ꯌꯥꯏꯅꯦ ꯑꯩꯈꯣꯏꯁꯤ ꯃꯥꯅ ꯅꯤꯕ ꯂꯥꯛꯄ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯤꯅꯦ ꯑꯍꯜ ꯑꯩꯈꯣꯏꯁꯦ ꯅꯤꯕ ꯂꯥꯛꯄ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯌꯥꯝ ꯀꯤꯌꯦ ꯁꯤꯗꯤ ꯅꯣꯏ ꯃꯉꯥꯅ ꯅꯃꯥꯏ ꯈꯨꯝꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯉꯛꯇ ꯁꯤꯕ ꯁꯅꯥ ꯂꯣꯠꯁꯤꯜꯂꯤꯔꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯣꯏ ꯃꯉꯥꯁꯦ ꯃꯉꯛ ꯃꯃꯥꯏ ꯂꯣꯏꯅ ꯄꯥꯠꯄꯅꯤ ꯂꯥꯏꯊꯣꯡ ꯄꯛꯄꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯐꯨꯕ ꯌꯥꯗꯕꯒꯤ ꯈꯨꯝꯖꯤꯜꯂꯤꯕꯅꯤ ꯏꯆꯦ ꯅꯣꯏ ꯃꯉꯥꯒꯤ ꯁꯦꯟꯁꯤꯡꯗꯣ ꯄꯤꯈꯣꯅꯦ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗ ꯊꯥꯕꯜꯅ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯈꯨꯠꯁꯤꯗꯤ ꯑꯍꯜ ꯃꯥꯟꯗꯦ ꯇꯅꯧ ꯇꯅꯧꯏꯗ ꯑꯃꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜꯁꯤꯁꯨ ꯑꯍꯟ ꯃꯥꯟꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ ꯅꯣꯏ ꯃꯉꯥꯒꯤ ꯃꯥꯏꯗ ꯂꯧꯊꯣꯛꯎ ꯍꯨꯔꯥꯟꯕ ꯏꯕꯨꯡꯉꯣ ꯁꯦꯟ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯇꯩꯗ ꯑꯃꯨꯛ ꯂꯧꯔꯣꯅꯦ ꯅꯣꯏ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯨꯔꯥꯟꯕꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯨꯔꯥꯟꯕꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯁꯥꯎꯕ ꯑꯣꯏꯔꯦ ꯅꯣꯏ ꯃꯉꯥꯒꯤ ꯃꯥꯏꯗꯣ ꯂꯧꯊꯣꯛꯑꯔꯣꯏ ꯅꯤꯉꯣꯟꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯇꯥ ꯊꯥꯕꯜꯅ ꯂꯧꯊꯣꯛꯂꯁꯤ ꯅꯤꯡꯊꯤ ꯂꯩꯅ ꯑꯩꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯂꯧꯊꯣꯛꯂꯁꯤ ꯏꯃꯥꯏ ꯐꯖꯈ꯭ꯔꯕ ꯃꯁꯛꯁꯤꯡꯁꯦ ꯃꯣꯏꯗꯤ ꯂꯣꯠꯇꯅ ꯊꯝꯂꯤꯕ ꯑꯣꯏꯔꯦ ꯏꯌꯥꯝꯕ ꯁꯅꯥꯗ ꯍꯦꯟꯅ ꯇꯥꯡꯕ ꯃꯉꯥꯗꯤ ꯁꯤꯗ ꯂꯩꯔꯦ ꯇꯥꯎꯊꯦꯜ ꯅꯆꯟ ꯃꯉꯥꯁꯦ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯑꯍꯣꯏꯃ ꯐꯠꯇꯕ ꯃꯌꯥꯝꯗꯨꯒꯤ ꯂꯣꯏꯁꯤꯡꯕ ꯅꯨꯄꯥ ꯅꯥꯐꯟ ꯀꯧꯕ ꯌꯥꯝ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯥ ꯃꯉꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯍꯨꯔꯥꯟꯕ ꯅꯥꯐꯜꯅ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯅꯦ ꯅꯨꯡꯉꯥꯏꯔꯦꯗ ꯃꯣꯏ ꯃꯉꯥ ꯑꯁꯤ ꯐꯥꯔꯒ ꯁꯒꯣꯜꯗ ꯍꯥꯞꯀꯠꯂꯨꯍꯦ ꯌꯥꯔꯣꯏꯌꯦ ꯏꯆꯥ ꯃꯉꯥꯁꯤ ꯄꯨꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯌꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯥꯠꯇꯣꯛꯅꯩ ꯌꯥꯔꯣꯏ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯃꯉꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯑꯃ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯐꯠꯇꯕ ꯑꯃꯅ ꯏꯌꯥꯝꯕ ꯅꯥꯐꯜ ꯑꯍꯜꯁꯤ ꯌꯥꯝꯅꯕꯨ ꯃꯊꯧꯅꯥ ꯂꯩꯅꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯧꯅꯥ ꯐꯔꯗꯤ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯑꯍꯜ ꯃꯤꯡꯗꯥ ꯑꯁꯤꯒ ꯅꯥꯐꯜ ꯀꯥꯏꯅ ꯃꯁꯛꯅ ꯊꯤꯔꯤꯕ ꯃꯌꯥꯅ ꯃꯣꯠꯂꯤꯕ ꯃꯌꯥ ꯁꯦꯡꯅꯤ ꯐꯥꯎꯕ ꯈꯪꯗꯕ ꯃꯣꯏꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯃꯉꯥꯁꯦ ꯐꯥꯅꯤ ꯀꯥꯏꯅ ꯐꯠꯇꯕ ꯅꯥꯐꯜ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯍꯜꯁꯦ ꯍꯥꯠꯇꯣꯛꯂꯒ ꯅꯨꯄꯤ ꯃꯉꯥꯁꯦ ꯐꯥꯔꯣꯅꯦ ꯅꯣꯏꯕꯣ ꯐꯠꯇꯕ ꯑꯃꯅ ꯍꯣꯏ ꯏꯌꯥꯝꯕ ꯍꯅꯨꯕꯤ ꯊꯥꯡꯁꯦ ꯀꯤꯗ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯆꯥ ꯑꯩꯅ ꯍꯥꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯍꯦ ꯏꯌꯥ ꯐꯠꯇꯕ ꯅꯥꯐꯜꯅ ꯅꯨꯄꯥꯁꯤꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯪꯈ꯭ꯔꯤꯅꯦ ꯑꯍꯜꯁꯦ ꯂꯥꯏꯔꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯍꯥꯠꯂꯨꯍꯦ ꯂꯥꯎ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯆꯟ ꯁꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯨ ꯂꯥꯎ ꯑꯩ ꯂꯥꯞꯅ ꯂꯩꯒꯦ ꯅꯣꯏ ꯅꯨꯄꯥꯁꯤꯗ ꯑꯣꯝꯁꯤꯟꯗꯨꯅ ꯃꯊꯣꯏ ꯂꯧꯍꯦ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯁꯦ ꯄꯥꯟ ꯃꯩꯔꯦꯜ ꯈꯣꯡꯗ꯭ꯔꯨꯝꯗꯨꯅ ꯐꯠꯇꯕꯁꯤꯡꯗ ꯊꯥꯖꯤꯟꯁꯦ ꯐꯗꯤꯒꯣꯝꯗꯨꯗꯤ ꯊꯝꯃꯣꯍꯦ ꯑꯗꯨꯅ ꯊꯥꯕ ꯌꯥꯔꯣꯏ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯄꯣꯠ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯐꯠꯇꯕ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯑꯣꯝꯁꯤꯟꯗꯨꯅ ꯐꯨꯍꯧꯔꯁꯦ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯛꯎꯍꯦ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯉꯩ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟ ꯊꯠꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯑꯃꯨꯛ ꯂꯧꯍꯧꯔꯁꯤ ꯐꯠꯇꯕ ꯅꯥꯐꯜꯅ ꯀꯩꯅꯣꯍꯦ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯗꯤ ꯑꯇꯩ ꯈꯨꯟꯒꯤ ꯃꯤꯁꯤꯡꯒ ꯃꯥꯟꯅꯗꯦꯅꯦ ꯑꯩ ꯇꯝꯅ ꯃꯣꯏꯗꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯅꯦ ꯏꯌꯥ ꯊꯥꯡ ꯑꯁꯤꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦꯝ ꯊꯥꯡꯗꯣ ꯄꯥꯏꯔꯛꯎꯍꯦ ꯐꯠꯇꯕ ꯑꯇꯩꯗꯨꯅ ꯏꯌꯥꯝꯕ ꯆꯦꯜꯍꯧꯕꯅ ꯆꯨꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ ꯁꯤꯗꯤ ꯐꯠꯇꯕ ꯅꯥꯐꯜꯅ ꯆꯦꯜꯍꯧꯔꯁꯤ ꯑꯌꯣ ꯊꯥꯡꯅ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯍꯅꯨꯕꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯜꯂꯛꯏꯁꯦ ꯊꯥꯡꯒ ꯂꯣꯏ ꯄꯥꯏꯅꯈ꯭ꯔꯦꯅꯦ ꯆꯦꯜꯂꯁꯤ ꯂꯥꯛꯎꯍꯦ ꯑꯗꯨꯒꯅꯦ ꯅꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯒ ꯁꯛ ꯐꯖꯕꯤ ꯅꯣꯏ ꯃꯉꯥ ꯑꯩꯅ ꯂꯧꯒꯅꯤ ꯅꯃꯥꯒ ꯅꯕꯨꯡꯒꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯈꯪꯉꯨꯀꯣ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯤꯌꯦ ꯏꯃꯥꯒꯤ ꯇꯣꯝꯊꯦꯟ ꯏꯆꯥꯕꯨ ꯁꯣꯛꯄ꯭ꯔꯣ ꯁꯣꯛꯇꯦꯗ ꯏꯃꯥ ꯃꯇꯥ ꯃꯉꯥ ꯑꯗꯨꯅ ꯏ ꯇꯥꯔꯤꯁꯤꯗꯤ ꯏꯕꯨꯡ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯁꯤꯗꯤ ꯅꯨꯄꯥꯅꯕꯨ ꯈꯥꯡꯉꯣ ꯏꯆꯥꯁꯤꯗꯤ ꯉꯁꯤ ꯅꯪꯅ ꯅꯆꯟ ꯅꯨꯄꯤ ꯃꯉꯥꯒꯤ ꯊꯋꯥꯏ ꯀꯟꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦꯍꯦ ꯃꯇꯥ ꯃꯉꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯊꯋꯥꯏ ꯅꯠꯇꯤꯌꯦ ꯀꯜꯂꯤꯁꯦ ꯏꯃꯥꯒꯤꯁꯨꯅꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯐꯩꯗꯀꯣ
ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯃꯉꯥꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯤ, ꯍꯣꯠꯅꯕ ꯀꯟꯕꯤ, ꯂꯩꯇ ꯂꯥꯏꯔ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯏꯆꯥ ꯃꯉꯥꯅꯤ꯫ ꯅꯣꯏꯅ ꯉꯁꯤ ꯊꯧꯅꯥ ꯐꯔꯝꯗ꯭ꯔꯕꯗꯤ ꯐꯠꯇꯕ ꯁꯥꯁꯤꯡꯗꯣ ꯀꯤꯗꯅ ꯆꯦꯜꯂꯝꯃꯣꯏ꯫ ꯃꯧ ꯑꯃꯅ ꯑꯩꯗꯤ ꯏꯃꯥꯒꯤ ꯊꯧꯅꯥꯗꯣ ꯎꯕꯗꯅꯦ ꯏꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕꯗꯣ ꯂꯣꯏ ꯃꯥꯡꯈꯤꯕꯒꯤ ꯋꯥꯅꯤꯗ꯫ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯃꯤ ꯐꯅ ꯂꯥꯛꯂꯕꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯊꯧꯅꯥ ꯐꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯗꯅꯦ ꯐꯠꯇꯕ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯀꯣ꯫ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ꯫ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗꯅꯦ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯅꯔꯛꯁꯤꯀꯣ꯫ ꯍꯧꯖꯤꯛ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤꯗꯣ ꯃꯌꯥꯝ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯉꯥꯗꯨꯒ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯆꯥꯒꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯒꯤ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯥ ꯃꯉꯥꯗꯨꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯃꯤꯅ ꯃꯁꯛ ꯈꯪꯕ, ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥ ꯃꯉꯥꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯅꯤ ꯈꯟꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯍꯨꯔꯥꯟꯕꯅ ꯐꯟꯗꯦ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯄ ꯑꯗꯨꯒ ꯃꯇꯥ ꯃꯉꯥꯕꯨ ꯐꯥꯗꯨꯅ ꯂꯧꯕ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯤ ꯑꯣꯏꯔꯗꯤ ꯏꯪꯈꯣꯜꯁꯦ ꯁꯟ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯧꯅ ꯊꯥꯗꯧꯔꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯈꯟꯗꯣꯛꯂꯒ ꯊꯝꯕꯤꯔꯒꯦ, ꯍꯣꯔꯦꯟ ꯏꯆꯟ ꯃꯉꯥ ꯂꯥꯛꯂꯒ ꯊꯥꯖꯅꯕ꯫ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅꯦ꯫ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯒ ꯑꯃꯨꯛ ꯊꯦꯡꯉꯣꯅꯦ꯫ ꯂꯣꯏꯔꯦ ꯏꯃꯥ, ꯆꯥꯔꯁꯦ꯫ ꯏꯔꯨꯒ ꯆꯥꯛ ꯇꯣꯛꯂꯒ ꯂꯨꯔꯒꯦꯗ꯫ ꯏꯃꯥ ꯆꯥꯛ ꯊꯥꯡꯇꯣꯔꯛꯑꯣ ꯆꯥꯔꯁꯦ꯫ ꯁꯦ ꯆꯥꯔꯣ꯫ ꯑꯗꯣ ꯇꯣꯝꯊꯤꯟ, ꯏꯃꯥꯗꯤ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯗꯣ ꯌꯥꯝꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯏꯃꯥꯅ ꯆꯥꯅꯤꯡꯂꯕꯗꯤ ꯑꯩ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯒꯦ ꯏꯃꯥ꯫ ꯏꯆꯥꯗꯤ ꯀꯥꯏꯗꯤ ꯁꯦꯟꯅ ꯂꯩꯗꯧꯔꯤꯕ? ꯑꯩꯒꯤ ꯏꯆꯟ ꯃꯣꯏ ꯃꯉꯥꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯌꯨꯅ ꯄꯤꯔꯝꯕꯅꯤ꯫ ꯁꯤꯅ ꯏꯃꯥꯒꯤ ꯉꯥꯒ ꯁꯣꯏꯕꯨꯝꯒꯗꯣ ꯂꯩꯕꯤꯔꯒꯦ꯫ ꯑꯗꯨꯒ ꯅꯆꯥꯅ ꯍꯥꯎꯅ ꯊꯣꯡꯕꯤꯒꯦ ꯏꯃꯥ꯫ ꯅꯪꯒꯤ ꯐꯤꯔꯣꯜꯅ ꯀꯝꯗꯧꯕ? ꯀꯣꯟꯅ ꯂꯩꯔꯒꯦ ꯏꯃꯥ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯔꯣꯜꯁꯦ ꯃꯇꯝ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯦꯕ꯫ ꯃꯇꯥ ꯃꯉꯥ ꯑꯗꯨꯅ ꯏꯃꯥ ꯀꯩ ꯍꯦꯟꯖꯥꯡꯅꯣ? ꯏꯆꯥ ꯁꯥ ꯂꯥꯛꯂꯦꯗꯅ꯫ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯔꯣꯜꯂꯤ꯫ ꯏꯆꯥ ꯍꯣꯏꯗꯤ ꯆꯥꯛ ꯆꯥꯔꯛꯂꯕꯣ? ꯆꯥꯔꯤ ꯏꯃꯥ꯫ ꯑꯗꯨꯒ ꯏꯃꯥꯒ ꯏꯕꯨꯡꯒꯅ ꯆꯥꯅꯕ ꯉꯥ ꯑꯌꯥꯏꯕ ꯄꯨꯔꯛꯏꯅꯦ꯫ ꯌꯥꯝꯃꯤꯍꯦ, ꯅꯣꯏꯗꯤ ꯁꯦꯟ ꯗꯃꯥꯗꯃ ꯂꯣꯏꯔꯝꯃꯅꯤ꯫ ꯊꯥꯕꯜꯅ ꯏꯃꯥ ꯂꯩꯕ ꯅꯠꯇꯤꯌꯦ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯅ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯝꯂꯤꯕꯅꯦ꯫ ꯏꯕꯨꯡ ꯉꯥ ꯂꯧꯔꯛꯀꯦ, ꯆꯥꯛ ꯆꯥꯈꯣꯀꯣ꯫ ꯆꯥꯈꯤꯒꯦ, ꯂꯧꯔꯛꯑꯣ꯫ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜꯁꯨ ꯂꯣꯏꯅ ꯊꯤꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯄꯣꯠꯆꯩ ꯊꯥꯅꯕ ꯐꯩꯗꯣꯝ ꯂꯣꯏꯅ ꯍꯥꯏꯒꯠꯄꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨ ꯅꯣꯏꯕꯨ ꯊꯥꯕꯕꯨ ꯉꯝꯗꯧꯔꯤꯕꯣ? ꯏꯃꯥꯁꯨ ꯊꯥꯕ ꯌꯥꯎꯗꯣꯏꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯉꯝꯅꯕ ꯊꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯌꯥꯎꯔꯗꯤ ꯊꯥꯕ ꯉꯝꯅꯤꯗ꯫ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯕꯅꯤ, ꯑꯗꯨ ꯇꯥꯔꯒ ꯊꯥꯒꯦ꯫ ꯅꯣꯏꯅ ꯏꯪꯈꯣꯜꯗ ꯄꯣꯠ ꯊꯥꯔꯤꯉꯩꯗ ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ꯫ ꯏꯕꯨꯡꯗꯤ ꯀꯩꯊꯦꯜꯗ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ? ꯏꯃꯥꯅꯅꯦ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯅꯕꯨꯡꯅ ꯂꯩꯔꯨꯒꯦꯌꯦ꯫ ꯊꯥꯕꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯁꯤꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯥꯔꯦꯅꯦ꯫ ꯅꯤꯉꯣꯟꯅ ꯍꯦꯟꯖꯥꯡꯗꯣ ꯑꯩ ꯊꯣꯡꯒꯦ꯫ ꯅꯤꯡꯊꯤ ꯂꯩꯅ ꯅꯪꯅ ꯊꯣꯡꯂꯕꯗꯤ ꯆꯥꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ, ꯑꯩ ꯑꯣꯏꯅ ꯊꯣꯡꯒꯦ꯫ ꯃꯥꯂꯦꯝ ꯂꯩꯃꯅ ꯅꯪꯅ ꯊꯣꯡꯂꯕꯗꯤ ꯏꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯔꯛꯑꯔꯣꯏ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯒꯦ꯫ ꯊꯋꯥꯏ ꯂꯦꯝꯕꯤꯅ ꯍꯥꯎꯔꯅꯤ ꯅꯣꯏꯅ ꯊꯣꯡꯂꯗꯤ꯫ ꯏꯃꯥ ꯑꯩꯅ ꯑꯣꯏꯅ ꯐꯖꯅ ꯊꯣꯡꯂꯛꯀꯦꯁꯦ꯫ ꯏꯕꯨꯡꯀꯥꯁꯦ ꯍꯥꯎꯃꯟꯗꯅ ꯈꯨꯕꯤ ꯆꯤꯛꯊꯜꯍꯟꯗꯧꯔꯤꯕꯅꯤ꯫ ꯅꯣꯏ ꯃꯉꯥ ꯑꯃꯠꯇ ꯊꯣꯡꯂꯅꯨ, ꯏꯕꯨꯡ ꯑꯣꯏꯅ ꯊꯣꯡꯂꯒꯦꯀꯣ꯫ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯃꯉꯥ ꯈꯠꯅꯕꯗꯅꯦ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯨꯡ꯫ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯊꯤꯟ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯇꯥ ꯃꯉꯥꯗꯤ ꯏꯪꯈꯣꯜꯗ ꯄꯣꯠꯆꯩ ꯊꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯊꯤꯟꯅ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯂꯩꯗꯨꯅ ꯍꯜꯂꯛꯄꯗꯗꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯏꯪꯈꯣꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯂꯤ꯫ ꯇꯣꯝꯊꯤꯟ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯜꯂꯗꯨꯅ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯀꯞꯀꯅꯣ, ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯆꯟ ꯅꯨꯄꯤ ꯃꯉꯥꯗꯣ ꯀꯜꯂꯨꯁꯨ ꯆꯠꯂꯨ, ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ꯫ ꯏꯃꯥꯒꯤ ꯑꯣꯏꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯅ ꯇꯧꯔꯝꯂꯤꯕꯅꯣ ꯏꯃꯥ?
ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯃꯣꯏ ꯃꯉꯥꯗꯨꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯏꯃꯥ? ꯅꯆꯟꯅꯨꯄꯤ ꯃꯣꯏ ꯃꯉꯥꯗꯣ ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕ ꯅꯥꯐꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦꯅꯦ. ꯏꯃꯥꯅ ꯏꯆꯥ ꯃꯉꯥꯗꯣ ꯄꯨꯈꯤꯗꯅꯕ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯕꯅ ꯏꯆꯥꯅꯨꯄꯤ ꯃꯉꯥꯗꯣ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦꯅꯦ. ꯍꯧꯖꯤꯛꯇꯤ ꯏꯁꯥ ꯂꯥꯛꯂꯦꯗꯅ. ꯆꯠꯂꯣ, ꯅꯆꯟꯅꯨꯄꯤꯁꯤꯡꯗꯣ ꯀꯜꯂꯨ ꯆꯣꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯏꯃꯥ, ꯏꯆꯟꯅꯨꯄꯤ ꯃꯉꯥꯗꯣ ꯀꯔꯝ ꯃꯥꯏꯀꯩꯗ ꯄꯨꯈꯤ ꯏꯃꯥ? ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯂꯝꯕꯤꯗ ꯄꯨꯈꯤꯕꯅꯤ. ꯆꯠꯂꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯀꯜꯂꯨꯆꯣ. ꯑꯍꯜ ꯑꯃꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯌꯦꯡꯍꯧꯔꯒꯦ. ꯏꯆꯥꯅꯨꯄꯤ ꯃꯉꯥꯗꯣ ꯍꯥꯟꯅ ꯀꯜꯂꯨꯆꯣ. ꯁꯦ, ꯏꯄꯜꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯆꯠꯂꯣ. ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯅꯈꯤꯕꯅꯤ. ꯆꯠꯂꯣ, ꯊꯨꯔꯣꯅꯦ ꯏꯕꯨꯡꯉꯣ. ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯍꯥꯏꯅ. ꯅꯆꯟꯅꯨꯄꯤ ꯃꯉꯥꯗꯣ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ. ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯏꯕꯤꯔꯝꯈꯣꯀꯣ. ꯏꯄꯜ, ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯃꯥꯏꯕ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯝꯃꯨꯀꯣ. ꯏꯃꯥ, ꯑꯩ ꯆꯠꯂꯦ. ꯏꯆꯟꯅꯨꯄꯤ ꯃꯉꯥꯗꯣ ꯀꯜꯂꯒ ꯄꯨꯔꯛꯀꯦꯀꯣ ꯏꯃꯥ. ꯇꯣꯝꯊꯤꯟ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯐꯠꯇꯕ ꯅꯥꯐꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯈꯤ. ꯑꯗꯨꯕꯨ ꯐꯠꯇꯕ ꯅꯥꯐꯜ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ. ꯇꯣꯝꯊꯤꯟ ꯇꯧꯐꯝ ꯈꯪꯗꯅ ꯃꯄꯤ ꯃꯔꯥ ꯆꯦꯟꯅ ꯃꯈꯦꯜ ꯇꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯈꯔ ꯂꯣꯛꯅꯨꯡ ꯑꯃꯗꯒꯤ ꯇꯥꯔꯛꯂꯝꯃꯤ. ꯇꯣꯝꯊꯤꯟ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯤꯗꯨꯅ ꯆꯪꯂꯨꯕꯗꯗꯤ ꯃꯇꯥ ꯃꯉꯥꯗꯣ ꯁꯛꯐꯝ ꯀꯥꯏꯅ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ. ꯇꯟꯖꯥꯗꯨꯗ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯏꯕꯨꯡꯒꯤ ꯏꯆꯟ, ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯏꯕꯨꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯃꯇꯥ ꯃꯉꯥ ꯑꯗꯨꯅ, ꯏꯕꯨꯡ, ꯅꯪꯅ ꯀꯩꯊꯦꯜꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯅꯆꯜ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯂꯣꯏꯀꯣ. ꯏꯕꯨꯡ, ꯅꯪ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕꯅꯣ? ꯇꯣꯝꯊꯤꯟꯅ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯂꯥꯜꯂꯤ ꯏꯆꯟ. ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯟ ꯃꯉꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯤꯕꯅꯣ? ꯈꯨꯜꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ, ꯏꯌꯥꯝꯕ ꯇꯣꯝꯊꯤꯟ, ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯦ. ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯣ ꯇꯨꯝꯅ ꯍꯥꯠꯂꯨꯔꯁꯤ ꯏꯌꯥꯝꯕ. ꯀꯔꯤ ꯍꯥꯏꯕ? ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯣꯏ ꯑꯩꯒꯤ ꯏꯆꯟꯁꯤꯡꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯝꯃꯨ. ꯑꯩ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ. ꯃꯣꯏꯕꯨ ꯍꯥꯠꯇꯨꯅ ꯏꯃꯥꯒꯤ ꯏꯆꯟꯁꯤꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦꯍꯦ. ꯍꯥꯏꯌꯨ, ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯀꯔꯥꯏꯗ ꯂꯩꯍꯧꯏ? ꯅꯍꯥ ꯑꯃꯅ, ꯏꯌꯥꯝꯕ, ꯆꯤꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯐꯠꯇꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯍꯧꯏ. ꯑꯗꯨꯗꯤ ꯏꯆꯟ ꯃꯉꯥꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯝꯃꯨ ꯅꯣꯏ. ꯃꯇꯥ ꯃꯉꯥ ꯑꯗꯨꯅ, ꯏꯕꯨꯡ, ꯆꯠꯈ꯭ꯔꯅꯨ. ꯃꯣꯏ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯅꯤ ꯏꯕꯨꯡ. ꯏꯕꯨꯡ. ꯇꯣꯝꯊꯤꯟ ꯃꯇꯥ ꯃꯉꯥꯗꯨꯅ ꯀꯧꯕ ꯇꯥꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯆꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯗꯨꯅ ꯃꯇꯥ ꯃꯉꯥꯗꯨ ꯄꯨꯗꯨꯅ ꯈꯨꯜꯗ ꯍꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯅ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯁꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ. ꯑꯗꯨꯒ ꯐꯠꯇꯕ ꯅꯥꯐꯜꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯐꯠꯇꯕꯁꯤꯡꯗꯨ ꯍꯥꯠꯂꯤꯉꯩꯗ ꯊꯦꯡꯈꯤꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯁꯨ ꯁꯤꯔꯝꯂꯦ. ꯑꯗꯨꯒ ꯃꯇꯥ ꯃꯉꯥꯗꯨꯁꯨ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯥ ꯃꯥꯡꯍꯟꯕꯤꯈꯤꯕꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯇꯥ ꯃꯉꯥꯗꯨ ꯁꯤꯔꯝꯈꯤ. ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯇꯥ ꯃꯉꯥ ꯑꯗꯨꯅ, ꯋꯥꯔꯤ ꯂꯣꯏꯔꯦ. ꯅꯣꯏ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ? ꯀꯞꯁꯨ ꯀꯞꯂꯤꯕ ꯃꯥꯜꯂꯤꯅꯦ ꯃꯣꯏ ꯇꯔꯦꯠꯁꯦ. ꯑꯗꯨꯗꯤ ꯏꯆꯦ, ꯃꯇꯥ ꯃꯉꯥ ꯑꯁꯤꯒꯤ ꯁꯛꯇꯝꯁꯦ ꯀꯅꯥꯅ ꯁꯦꯝꯈꯤꯕꯅꯣ? ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯂꯩꯀꯣꯜ ꯀꯔꯝꯅ ꯑꯣꯏꯈꯤꯒꯦ? ꯑꯗꯨꯒ ꯏꯃꯥꯗꯨꯒꯤ ꯁꯛꯇꯝꯅ ꯀꯔꯤꯒꯤ ꯊꯝꯗ꯭ꯔꯤꯕ? ꯅꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡ ꯑꯁꯦ ꯅꯨꯡ ꯅꯠꯇꯦ, ꯏꯃꯥꯒꯤ ꯁꯛꯇꯝꯅꯤ. ꯍꯥ? ꯏꯕꯨꯡ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏ ꯃꯉꯥꯕꯨ ꯑꯃꯗꯤ ꯏꯃꯥꯕꯨ ꯂꯩꯍꯧꯔꯤꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯣꯜ ꯑꯁꯦ ꯁꯦꯝꯗꯨꯅ ꯁꯝꯄꯨꯕꯤ ꯃꯇꯥ ꯃꯉꯥꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈꯤ. ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯣ? ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯋꯥꯔꯤꯅꯤ.
ꯅꯣꯏꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ. ꯊꯣꯡꯒꯥꯟꯗ ꯂꯩꯔꯤꯕ ꯏꯕꯨꯡ ꯑꯗꯨꯗ ꯅꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯜꯂꯨꯀꯣ. ꯃꯇꯥ ꯃꯉꯥꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯑꯁꯥꯕ ꯁꯛꯇꯝꯁꯤꯡꯗꯨꯗ ꯑꯃꯃꯝ ꯆꯪꯈꯤꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯇꯔꯦꯠꯇꯨ ꯏꯉꯛꯉꯛꯅ ꯄꯥꯈꯠꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯒ ꯍꯅꯨꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯏꯁꯨꯁꯥ, ꯂꯥꯛꯑꯣ, ꯊꯦꯡꯂꯦ. ꯅꯣꯏꯕꯨ ꯑꯩꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦꯀꯣ. ꯑꯗꯨꯗꯤ ꯄꯨꯄꯨꯁꯦ, ꯏꯕꯨꯡ ꯇꯣꯝꯊꯤꯟꯗꯣ ꯑꯣꯏꯗꯣꯏꯔꯦ ꯄꯨꯄꯨ? ꯂꯥꯛꯑꯣ. ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯄꯨꯄꯨ ꯋꯥꯔꯤ ꯂꯤꯔꯒꯦ. ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯇꯔꯦꯠꯇꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯁꯝꯄꯨꯕꯤ ꯃꯇꯥ ꯃꯉꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯉꯥꯛ ꯁꯦꯟꯅꯔꯝꯃꯤ.